ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯩꯇꯥꯟꯄꯣꯛꯄꯤꯒꯤ ꯁꯗꯨ ꯂꯝꯄꯥꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯐꯝ ꯑꯁꯤ ꯀꯨꯀꯤꯒꯤ ꯈꯨꯟꯒꯁꯨ ꯁꯨꯡꯄꯦꯜ ꯍꯥꯏꯔꯤꯕ ꯀꯨꯀꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯨꯀꯤꯒꯤ ꯈꯨꯟ ꯑꯁꯤꯒꯁꯨ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯕ ꯃꯤꯇꯔ 100-150 ꯂꯥꯞꯅ ꯂꯩꯕ ꯖꯒꯥ ꯑꯃꯗꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7 ꯇꯥꯕ ꯃꯇꯝꯗ ꯃꯩꯇꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯧ ꯈꯣꯏꯕ ꯇ꯭ꯔꯦꯛꯇꯔ ꯈꯣꯏꯕꯅ ꯆꯤꯡꯕ ꯊꯕꯛ ꯆꯠꯊꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗ ꯁꯨꯡꯄꯦꯜ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ 40-50 ꯀꯨꯝꯊꯔꯛꯂꯒ ꯂꯧ ꯈꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄꯗꯒꯤ ꯉꯁꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗ ꯑꯀꯛꯅꯕ ꯃꯑꯣꯡꯗ ꯃꯨꯛꯅꯔꯛꯄꯗꯒꯤ ꯅꯨꯡ ꯌꯥꯎꯅ ꯅꯥꯎꯔꯤ ꯐꯥꯎꯕ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯥꯎꯔꯤ ꯈꯛꯇꯪ ꯅꯠꯇꯦ ꯀꯨꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯩ ꯐꯥꯎꯕ ꯄꯥꯏꯔꯒ ꯀꯨꯝꯊꯔꯛꯏ ꯍꯥꯏꯕꯒꯤ ꯄꯥꯎꯗꯝ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯇꯝꯕꯤꯔꯛꯏ ꯑꯗꯨꯃꯛꯄꯨ ꯏꯔꯥꯡ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ CRPF BSF ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯃꯌꯥꯝ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯊꯣꯝꯖꯤꯜꯂꯛꯂꯕ ꯃꯇꯨꯡ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯍꯧꯖꯤꯛ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯒꯤ ꯃꯃꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯡ ꯀꯨꯝꯊꯔꯛꯂꯝꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯨꯔꯦꯜ ꯑꯃ ꯂꯩ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯇꯥꯟꯊꯣꯛꯂꯒ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯛꯏ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯅꯤ ꯃꯐꯝ ꯑꯁꯤꯗ ꯐꯝꯖꯤꯟꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯥꯝꯅ ꯑꯁꯥꯎꯕ ꯑꯗꯨ ꯎꯠꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯌꯥꯝ ꯂꯥꯛꯑꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯣꯏꯅ ꯉꯥꯛ ꯁꯦꯜꯂꯒ ꯂꯧ ꯎꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯏ 7:30 ꯁ꯭ꯋꯥꯏꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯂꯩ ꯀꯥꯡꯆꯤꯡ ꯊꯦꯡꯄꯗꯒꯤ ꯂꯣꯏꯅ ꯂꯧ ꯈꯣꯏꯕ ꯑꯩꯈꯣꯏꯒꯤ ꯖꯒꯥꯗ ꯂꯧ ꯈꯣꯏꯕ ꯆꯪꯕꯗꯒꯤ ꯃꯣꯏꯒꯤ ꯀꯨꯀꯤ ꯀꯥꯡꯕꯨꯅ ꯀꯨꯝꯃꯒ ꯂꯧꯗꯤ ꯈꯣꯏꯕ ꯌꯥꯔꯣꯏ ꯃꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯕꯗꯒꯤ ꯏꯔꯥꯡꯁꯦ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯇꯧꯅꯕꯗꯒꯤ ꯂꯩꯇꯨꯝ ꯂꯪꯅꯕꯤ ꯅꯥꯎꯔꯤ ꯀꯥꯞꯄꯤ ꯇꯧꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯅ ꯆꯪꯉꯨꯕꯅꯤꯅ ꯃꯣꯏꯅ ꯀꯥꯞꯄꯛꯄ ꯅꯥꯎꯔꯤꯅ ꯑꯁꯣꯛꯄ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯒꯤ ꯏꯁꯥꯃꯛꯁꯨ ꯀꯩꯗ ꯄꯥꯟꯕ ꯃꯌꯥꯝ ꯌꯥꯎꯅꯔꯛꯄꯗꯒꯤ ꯃꯤꯁꯦ ꯌꯥꯝꯗꯕ ꯃꯌꯥꯝꯁꯦ ꯃꯇꯧ ꯍꯨꯠꯆꯟꯅꯔꯒ ꯑꯆꯧꯕ ꯃꯨꯞꯃꯦꯟ ꯑꯃ ꯑꯣꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥ ꯑꯩꯈꯣꯏ ꯌꯧꯁꯤꯜꯂꯒ ꯃꯌꯥꯝꯅ ꯉꯥꯛꯑꯒ ꯂꯧ ꯈꯣꯏꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯃꯈꯥ ꯎꯔꯦ ꯃꯈꯥ ꯀꯟꯅ ꯈꯣꯏ ꯁꯤꯒꯤ ꯖꯒꯥꯁꯦ ꯑꯩꯈꯣꯏꯅ ꯁꯗꯨ ꯂꯝꯄꯥꯛ ꯂꯩꯇꯥꯡꯄꯤ ꯍꯥꯏꯔ ꯈꯪꯅꯩ ꯑꯩꯈꯣꯏꯅ ꯀꯨꯝꯃꯤꯁꯤꯅ ꯁꯤꯒꯤ ꯑꯅꯛꯄꯗ ꯂꯩꯕ ꯁꯣꯐꯦꯜ ꯋꯥꯀꯟ ꯐꯥꯏ ꯃꯥꯏꯕꯨꯡ ꯑꯗꯒꯤ ꯀꯨꯝꯃꯛꯑꯒ ꯑꯩꯈꯣꯏ 50-50 ꯆꯥꯡꯅꯤ ꯃꯣꯏ ꯀꯨꯝꯃꯛꯏꯁꯦ ꯑꯗꯣ ꯃꯣꯏ ꯑꯗꯨꯝ ꯇꯞꯇꯅ ꯀꯩꯍꯧꯗꯅ ꯑꯩꯈꯣꯏ ꯎꯁꯤꯠꯇꯕ ꯑꯣꯏꯗꯕ ꯑꯩꯈꯣꯏꯗ ꯂꯣꯀꯦꯜ ꯊꯥꯏꯒꯠꯅꯨꯕꯅ ꯑꯀꯥꯝꯄꯦꯠ ꯀꯩꯀꯥ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯌꯥꯝ ꯉꯥꯡꯉꯁꯨ ꯑꯩꯈꯣꯏ ꯂꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯉꯥꯛ ꯁꯦꯜꯂꯒ ꯑꯗꯨꯕꯨ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯃꯛꯇꯕꯗ ꯑꯩꯈꯣꯏ ꯖꯒꯥꯁꯦ ꯑꯩꯈꯣꯏꯅ ꯀꯣꯚꯔ ꯇꯧ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯁꯨ ꯃꯨꯚꯃꯦꯟ ꯇꯧꯔ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯦ ꯀꯣꯚꯔ ꯇꯧꯔꯒ ꯍꯧꯖꯤꯛ ꯁꯧꯔꯛꯄ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯀꯤꯌꯥꯝꯕ ꯃꯉꯥꯡ ꯀꯦꯃꯦꯔꯥꯃꯦꯟ ꯔꯣꯕꯥꯁꯀꯔꯒ ꯂꯣꯏꯅꯅ ꯃꯃꯤ TV ꯂꯩꯇꯥꯟꯄꯣꯛꯄꯤ